Karena nanti ini kau pot, cengkiri si garai cengkiri, jadi kita ini. Kedua, sini terus macam, apa sakit terus? Sakit ni ya. Bisa pun. Sakit. Kedua betul. Ising lah. Oh motor. Hai di sana kau luar apa? Good morning guys. Welcome back to my channel. मैं माइग्रेन कर नोंग ने खरा खिया मगा बोको अमुक लेप खरे हांग रे मुशा सातुरी को तुम मदे फेन था तुम्हें वो ना अनुक से पाऊँ फेन था तुमने वो ना कुछ अथवा को फिलिप तो वो नहीं फेन सुत्रे फेन था तेरे इन मांग छोड़ दे नहीं अब वो लोग को शायद इसी पिक्चर को सिंगाने lagi जो कोला काटू जी mana ada जो कोला काटू जी अब अतः तो वो होना बरा tahu kan नहीं ये है हम नहीं ये तो कुछ इसी ले तो और वाह tamola saro tamola amo hana paro one piece hana paro one piece good ugu tamola saro ko te battery charge option ngai engang battery charge sama torom tre ko na di ka ko ngang ye block loi pakan da I ka di ku yam set li haidana odagi class tu gine ko mo dai na palo thrma haidina online da class lo bu to chine इको चट पर हिमन बतेगी छात्र दुदी छात्र है तागद मिजुदी मांकों के न तो ने मको उदुना इना आइजी सोफा का दो कोई ड्राइंग रूम दो मोदोइना पुथोगोइना मोदोइना फमगा तो ने मदुना खरमो आइनी खोला ओबी टैप तो मदुना इको चट लबे बको सी बोतन नि नंगाइ तमिनि दि बोतन दो सिंगता हाइ हाइड्रो कोनि सी Rumpukan cepet nggak ya? Bocah mah jual cepet mana nih bondu? Mana deh? Ayo cepet nggak? Hawe satu. Oh, the hawe hawe. Terus ya? Hah? Mana hawe. Aduh, ini sih. Message apa kan dah? Comment apa kan dah? Nah, reply torok kan nanti. Fertilizer kayak season nai, ama kayak season nai gina. Hanguma ya wina. Madu tuh kan pin nih ba. Aku pilih apa kok? Itu kok sana LEIGI namda apa kan jadi kok? Mirang-Mahum nanti, Mirang-Mahum thapa kan nanti pilih apa reply kya? Ayo ini pilih dan pilih nih, ni ngomong sasibelan. Ni ngomong sasibelan hai jo, ini pilih apa kok? Itu nama ini pilih nih PAOKHUM. Itu ya, kamu mida, saja. Ada pun teramakai tasan gre. Itu serap untuk tahu dia tuh trial untuk tahu dia matanda na itu. Cat itu tuh jeng mugi, yang bisa bilang ni. Ayo kata dia yaad re. Bas, sekarang tahu. Saya tahu dia itu ni, lagi mai point je mula itu ni tahu dia. Ayo satra na, ayo khang dah satra yau ni mama le bapa. Group tu tahu dia na WhatsApp tu message thara pakan dah. Miss, hoi miss, hai ba satra mani yau ni ba. Mamangi class yau dah ba satra la khang dia ni. Ayo mingje. Nupi man mani na bako aduna ne ba moya to ri se adugo ai khang da na bu miss na hairi ne na ta ga hairo ba kai
ꯅꯪ ꯁꯤꯗ ꯍꯥꯡꯗꯣꯛꯑꯦ ꯑꯩ ꯅꯨꯄꯤꯒꯤ ꯐꯣꯟꯁꯤꯗ ꯑꯃꯨꯛ ꯁꯥꯇ꯭ꯔ ꯁꯥꯔꯒ ꯑꯃꯨꯛ ꯆꯪꯉꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯃꯉꯣꯟꯗ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯦꯕ ꯏꯀꯣ ꯆꯠꯂꯤ ꯆꯠꯇꯦꯗꯣ ꯌꯥꯗꯦꯗ ꯈꯔ ꯃꯈꯩ ꯑꯗꯨꯝ ꯏꯀꯣ ꯆꯠꯂꯦꯕꯀꯣ ꯁꯤ ꯊꯣꯡꯅꯥꯎ ꯂꯣꯏꯅꯃꯛ ꯍꯥꯡꯗꯣꯛꯑꯕꯅꯤꯅ ꯏꯀꯣ ꯆꯠꯇꯅꯕꯅꯕꯀꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯆꯠꯂꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀ꯭ꯂꯥꯁ ꯂꯣꯏꯔꯦ ꯉꯁꯥꯏꯅ ꯉꯔꯥꯡꯗꯒꯤ ꯏꯀꯣ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯑꯣꯖꯥꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯐꯣꯟꯗꯨꯅ ꯁꯥꯇ꯭ꯔ ꯁꯥꯝꯃꯩꯅ ꯃꯗꯨ ꯑꯅꯤꯗꯣ ꯄꯨꯂꯞ ꯃꯅꯥꯛꯇ ꯂꯩꯕꯒꯤ ꯁꯣꯝꯗꯩꯁꯨ ꯍꯥꯏꯗꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯣ ꯆꯠꯄ ꯑꯣꯏꯔꯝꯃꯦꯕꯀꯣ ꯂꯥꯞꯅ ꯊꯝꯃꯀꯥꯟꯗꯗꯤ ꯏꯀꯣ ꯆꯠꯇ꯭ꯔꯦꯕ ꯀꯣ ꯃꯗꯨꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯈꯪꯗꯗꯅꯕꯀꯣ ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏ ꯒꯦꯝ ꯁꯥꯟꯅꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟ ꯒꯦꯝ ꯁꯥꯟꯅꯕ ꯀꯥꯟꯗ ꯅꯛꯁꯟꯅꯔꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯉꯥꯡꯉꯤꯗꯣ ꯍꯦꯠꯐꯣꯟꯗ ꯇꯥꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯃꯥꯅꯁꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯗꯨꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯍꯥꯟꯕ ꯀ꯭ꯂꯥꯁꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯁꯥꯇ꯭ꯔꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯑꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯑꯗꯨꯅ ꯁꯤꯒꯤ ꯑꯦꯞꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯀꯣ ꯃꯣꯏ ꯃꯁꯥ ꯃꯊꯟꯇꯅ ꯑꯦꯇꯦꯟꯗꯦꯟꯁꯁꯦ ꯂꯧꯖꯕꯒꯤ ꯄꯣꯠ ꯑꯃ ꯌꯥꯎꯖꯔꯤꯕꯀꯣ ꯁꯤꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯐꯔꯦ ꯄꯨꯡ 12 ꯇꯥꯁꯜꯂꯦ ꯆꯥꯛ ꯑꯝꯇ ꯆꯥꯊꯣꯛꯎꯈꯤꯒꯦ ꯑꯕꯨꯡꯉꯣ ꯅꯣꯏ ꯃꯤꯁꯅ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯪꯉꯗꯤ ꯇꯥꯗꯁꯨ ꯀꯩ ꯈꯨꯝꯅꯦꯕ ꯇꯥꯏ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯣꯏꯁꯨ ꯑꯁ ꯑꯩꯅ ꯁꯤꯗ ꯁꯥꯇ꯭ꯔꯒꯤꯁꯨ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯏꯒ ꯍꯥꯏꯔꯛꯑꯦꯕ ꯑꯗ ꯑꯩ ꯅꯨꯄꯤꯒꯤ ꯏꯆꯥꯅꯨꯄꯥꯅ ꯂꯪꯅꯩꯕ ꯇꯥꯕ꯭ꯔꯥ ꯍꯪꯉꯗꯤ ꯑꯣꯖꯥꯅ ꯇꯥꯗꯁꯨ ꯇꯥꯏ ꯈꯨꯝꯃꯛꯑꯅꯤ ꯁꯤꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯤ ꯑꯗꯨꯝ ꯆꯥꯁꯤꯔꯥ ꯁꯤꯅꯦ ꯃꯥꯏꯟꯗꯔꯅꯤ ꯑꯁ ꯆꯥꯎꯋꯦ ꯆꯥꯛ ꯌꯥꯝ ꯆꯥꯗ꯭ꯔꯕꯅꯤ ꯁꯤ ꯀꯝꯄ꯭ꯌꯨꯇꯔꯁꯨ ꯇꯟ ꯊꯥꯎ ꯇꯧꯕꯗꯤ ꯀꯩꯅꯣ ꯆꯪꯕ ꯇꯟ ꯍꯨꯝ ꯆꯥꯕꯅꯤ ꯐꯣꯟ ꯅꯝꯕꯔ 16ꯒ 64가 ꯌꯥꯝ ꯆꯪꯗꯥꯏ ꯑꯗꯨ ꯆꯪꯂꯥ ꯀꯥꯎꯗꯅ ꯑꯗꯨꯝ ꯊꯥꯍꯜꯂꯒꯦ ꯊꯥꯍꯜꯂꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯍꯟꯖꯟ ꯀꯥꯎꯔꯅꯤ ꯃꯃꯥꯡꯗꯨꯗ ꯃꯣꯆꯥꯒ ꯑꯃꯨꯛ ꯇꯥꯟꯅꯗ ꯌꯥꯔꯣꯏꯌꯦ ꯈꯪꯉꯕ ꯊꯥꯍꯜꯂꯣ ꯑꯗꯨꯒ ꯌꯦꯡꯉꯗꯤ ꯑꯩꯗꯤ ꯉꯁꯥꯏ ꯇꯟ 3 ꯆꯥꯁꯤꯜꯂꯤꯗꯣ ꯇꯨꯝꯈ꯭ꯔꯕ ꯇꯨꯝꯗ ꯃꯥꯜꯂꯤꯗ ꯄꯤꯁꯨꯝ ꯁꯨꯛꯇꯣꯛꯏꯗ ꯀꯩꯅꯣ ꯑꯩ ꯏꯆꯥꯅꯨꯄꯥꯅ ꯉꯥꯎꯔꯤꯁꯤꯅ ꯑꯩ ꯏꯆꯥꯅꯨꯄꯥꯒ 이번이 ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯄꯣꯠꯇꯣ ꯀꯗꯥꯏꯗ ꯌꯧꯔꯒꯦꯅ ꯌꯦꯡꯕꯗ ꯁꯤꯗꯣꯔꯦ ꯐ꯭ꯂꯤꯞꯀꯥꯔꯠ ꯀꯣ ꯕꯕꯥ ꯍꯥꯏꯈ꯭ꯔꯣ ꯀꯩꯅꯣ 하이드다 와 하이드리 거 ꯆꯔꯄꯥꯅ ꯌꯧꯔꯀꯥꯟꯗ ꯑꯗꯨꯅ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤ ꯌꯧꯒꯗ꯭ꯔꯅ ꯈꯟꯕꯅꯦ ꯃꯣꯏꯗꯣ ꯕꯥꯏ ꯇ꯭ꯔꯦꯟꯗ ꯊꯥꯔꯤꯕ ꯖꯥꯠꯂ ꯈꯪꯗꯦ ꯅꯍꯥꯟꯗꯒꯤ ꯊꯥꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯃꯣꯁ ꯄ꯭ꯔꯣꯕꯦꯕꯂꯤ ꯍꯌꯦꯡꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯌꯧꯔꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒꯤ ꯑꯞꯗꯦꯠ ꯉꯥꯏꯔꯤ ꯀꯣ ꯑꯕꯨꯡꯉꯣ ꯅꯕꯣꯛꯀꯤ ꯀꯩꯅꯣ ꯄꯣꯇꯦꯇꯣ ꯆꯤꯞꯁ ꯀꯗꯥꯏꯅꯣ ꯂꯣꯏꯈ꯭ꯔꯣ ꯄꯣꯇꯦꯇꯣ ꯆꯤꯞꯁ ꯄꯣꯇꯦꯟ ꯇꯧꯔꯒ ꯁꯤ ꯈꯛꯇꯪ ꯉꯥꯏꯍꯧꯔꯕ ꯄꯣꯇꯦꯇꯣ ꯍꯤꯡꯅ ꯂꯩꯍꯧꯔꯕ ꯀꯩꯗꯧꯔꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯆꯨꯗ ꯅꯨꯄꯤꯗ ꯄꯤꯖꯕ ꯁꯨꯝ ꯆꯥꯏꯌꯦ ꯑꯗꯨꯝ ꯃꯆꯨ ꯍꯥꯎꯇꯦ ꯍꯥꯎꯇꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯗꯦꯗ ꯃꯣꯏꯅꯒ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯗꯤ ꯍꯦꯛꯇ ꯇꯥꯗꯦꯕ ꯌꯥꯗꯦꯕ ꯍꯦꯛꯇ ꯑꯍꯥꯟꯕ ꯇꯧꯕꯗ ꯁꯣꯏꯔꯝꯒꯅꯤ ꯃꯁꯤꯕꯨꯗꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯊꯥꯏꯌꯦ ꯅꯪꯒꯤꯗꯣ ꯑꯩꯈꯣꯏ ꯈꯨꯠꯅ ꯁꯣꯏꯅꯤꯅ ꯀꯨꯃꯥꯔ ꯅꯍꯥꯟ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯒ ꯀꯩꯅꯣ ꯁꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦꯡꯒꯣ ꯖꯨꯏꯁ ꯃꯥ ꯉꯁꯤ ꯄꯣꯇꯦꯇꯣ ꯆꯤꯞ ꯇꯧꯕ ꯑꯗꯨꯒꯤ ꯌꯥꯗꯦ ꯇꯥꯗꯦ ꯄꯣꯇꯦꯇꯣ ꯆꯤꯞ ꯑꯣꯏꯅ ꯇꯥꯈꯤꯗ꯭ꯔꯦ ꯑꯄꯦꯠꯄ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯄꯣꯇꯦꯇꯣ ꯑꯄꯦꯠꯄ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯑꯃꯨꯛ ꯇꯦꯁ ꯇꯧꯕ꯭ꯔꯣ ꯇꯧꯏ ꯍꯥꯎꯕ꯭ꯔꯣ ꯑꯂꯨꯕꯨꯗꯤ ꯑꯉꯧꯕꯅꯤꯅ ꯑꯗꯨꯕꯨꯗꯤ ꯀꯪꯍꯟꯗꯣ ꯑꯣꯏꯔꯝꯒꯅꯤ ꯀꯪꯍꯟꯗꯣ ꯑꯣꯏꯔꯝꯒꯅꯤ ꯆꯤꯞꯁꯇꯣ ꯍꯥꯟꯅ ꯑꯗꯨꯅꯤ ꯗ꯭ꯔꯥꯏ ꯐꯖꯅ ꯗ꯭ꯔꯥꯏ ꯑꯣꯏꯔꯝꯃꯔꯣꯏꯌꯦ ꯗ꯭ꯔꯥꯏꯗꯣ ꯑꯃꯨꯛ ꯊꯣꯏꯕꯤꯅ ꯗ꯭ꯔꯥꯏ ꯑꯃꯨꯛ ꯇꯥꯏ ꯑꯣꯀꯦ ꯑꯁ ꯅꯪꯒꯤ ꯀꯩꯅꯣꯗ ꯄꯤꯔꯛꯄꯅꯦ ꯅꯣꯠꯁ ꯄꯤꯔꯛꯄꯅꯦ ꯃꯗꯨꯅ ꯁꯤꯟꯗꯣꯛꯑꯣꯗꯅ EBSꯀꯤ ꯀꯗꯥꯏꯅꯣ ꯉꯔꯥꯡꯒꯤ ꯇꯦꯗꯤ ꯕꯤꯌꯔ 시자 소이드래 시즈니고 마나 티디비어 선플라워 라이더
ꯑꯇꯩꯁꯤꯅ ꯅꯣꯔꯃꯦꯜ ꯁꯟꯐ꯭ꯂꯥꯋꯔ ꯇꯥꯔꯦꯅꯦ ꯐꯖꯔꯝꯃꯅꯤ ꯑꯗꯨꯗꯨ ꯑꯃꯨꯛꯀ ꯇꯦꯗꯤ ꯕꯤꯌꯔ ꯁꯟꯐ꯭ꯂꯥꯋꯔ ꯀꯔꯤ ꯑꯣꯀꯦ ꯃꯥꯁꯤꯗ ꯈꯔ ꯑꯦꯔꯦꯟꯖ ꯇꯧ ꯂꯩꯔꯝꯃꯦ ꯃꯥ ꯃꯌꯥꯝ ꯈꯔ ꯍꯪꯉꯛꯄꯗꯣ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯈꯨꯝꯒꯦꯅ ꯍꯥꯏꯔꯤꯕꯀꯣ ꯄꯥꯎꯈꯨꯝ ꯉꯔꯥꯡ ꯌꯥꯝ ꯍꯪꯉꯛꯄ ꯍꯨꯏꯗ꯭ꯔꯣꯝ ꯁꯔꯃꯤꯂꯥꯒꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯄꯣꯝꯃꯒ ꯀꯦꯟꯕꯁꯦꯀꯣ ꯁꯥꯠꯂꯅꯦꯅ ꯍꯔꯥꯎꯔꯒ ꯑꯩꯅ ꯉꯔꯥꯡ ꯏꯟꯇꯤꯇꯦꯜ ꯑꯝꯇ ꯊꯥꯔꯛꯑꯣꯅ ꯐꯖꯅ ꯊꯥꯈꯤꯕꯅꯦꯕꯀꯣ ꯑꯝꯇ ꯄꯣꯁ ꯇꯧꯋꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯥꯎꯟ ꯊꯣꯛꯂꯛꯑꯦ ꯑꯗ ꯃꯥ ꯍꯥꯏꯁꯤ ꯂꯩ ꯄꯣꯝꯂꯒ ꯀꯦꯜꯂꯤ ꯑꯣꯔꯦꯟꯖ ꯀꯂꯔꯒꯤꯅ ꯑꯗꯩ ꯇꯤꯟꯁꯨ ꯇꯥꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯄꯣꯝꯕꯁꯨ ꯅꯠꯇꯦ ꯍꯥꯏꯀꯣ ꯈꯜꯂꯝꯗꯥꯏꯗ ꯀꯦꯟꯕꯅꯦ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯁꯤ ꯃꯥꯒꯤ ꯂꯩꯁꯦ ꯑꯩꯅ ꯈꯟꯕꯗ ꯁꯤꯒꯤ ꯄꯨꯅꯥ ꯚꯦꯔꯥꯏꯇꯤꯁꯦ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤꯡꯒꯜ ꯄꯦꯇꯥꯜ ꯁꯥꯠꯄꯁꯦ ꯁꯤ ꯑꯣꯏꯔꯒꯗꯤ ꯒꯝꯂꯥꯗꯣ ꯁꯦꯃꯤ ꯁꯦꯗꯦꯠ ꯑꯦꯔꯤꯌꯥꯗ ꯄꯨꯁꯟꯕꯤꯔꯣ ꯍꯧꯖꯤꯛ ꯀꯗꯥꯏꯋꯥꯏꯗ ꯊꯝꯒꯦꯗꯣ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯅꯨꯡꯁꯥꯗ ꯂꯩꯒꯗꯕ ꯃꯐꯝ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯥ ꯐꯪꯕ ꯍꯥꯏꯁꯦ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯄꯨꯡ 2 ꯄꯨꯡ 3 ꯐꯪꯕ ꯃꯥꯡꯒꯣꯟꯒꯨꯝꯕꯗ ꯄꯨꯁꯟꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯁꯟꯕꯤꯔꯣ ꯑꯗꯨꯃ ꯇꯧꯕꯤꯔꯦꯗꯅꯀꯣ ꯑꯗꯨꯒ ꯇꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛꯁꯦ ꯍꯥꯞꯄꯤꯕ ꯂꯩꯕꯥꯛꯇꯣ ꯍꯥꯏꯔꯛꯏꯁꯤ ꯂꯩꯉꯣꯏꯒ ꯂꯩꯕꯥꯛꯀ ꯌꯥꯟꯅꯩ ꯍꯥꯏꯀꯣ ꯃꯥꯒꯤ ꯂꯩꯕꯥꯛꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯠꯇ ꯊꯥꯕꯅꯤ ꯍꯥꯏ ꯑꯗꯣ ꯄꯨꯁꯟꯕꯤꯔꯦꯗꯅꯀꯣ ꯑꯗꯨꯒ ꯂꯩꯕꯥꯛꯇꯣ ꯑꯗꯣꯝꯒꯤ ꯍꯥꯞꯄꯤꯕ ꯂꯩꯕꯥꯛꯇꯣ ꯀꯪꯕ꯭ꯔꯥ ꯀꯪꯗꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣꯕ ꯑꯃꯨꯛꯇꯪ ꯐꯖꯅ ꯀꯪꯍꯟꯕꯤꯔో ꯐꯖꯅ ꯀꯪꯉꯦꯅꯀꯣ ꯁꯤꯒꯤꯁꯤ ꯀꯝꯄꯣꯁ ꯋꯥꯠꯄꯩꯁꯨ ꯑꯣꯏꯗꯣꯏꯅꯤ ꯃꯆꯤꯟꯖꯥꯛ ꯋꯥꯠꯄꯩꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯃꯨꯛꯇꯪ ꯐꯖꯅ ꯀꯪꯍꯟꯕꯤꯔꯣ ꯂꯩꯕꯥꯛꯇꯣ ꯑꯗꯨꯒ ꯈꯤꯇꯪ ꯇꯧꯈꯥꯏꯕꯤꯔꯦꯗꯅꯀꯣ ꯑꯗꯨꯒ ꯍꯦꯕꯤꯁꯀꯁꯇꯤ ꯃꯣꯏꯗꯤ ꯑꯦꯁꯤഡിꯛ ꯂꯚꯔ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯐꯤ ꯂꯨꯄꯥ 10 ꯄꯤꯕꯁꯦ ꯁꯤꯁꯦ ꯂꯤꯇꯔ 1.5 ꯆꯥꯡ ꯏꯁꯤꯡꯗꯅ ꯌꯥꯟꯁꯤꯟꯕꯤꯔꯦꯗꯅꯀோ ꯑꯗꯨꯒ ꯄꯨꯡ 1 ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯐꯖꯅ ꯍꯩꯖꯟꯕꯤꯔꯣꯕ ꯃꯥꯏ ꯃꯈꯣꯡꯗ ꯈ꯭ꯋꯥꯏ ꯐꯥꯁꯀꯤ ꯇ꯭ꯔꯤꯠꯃꯦꯟꯅꯤꯀꯣ ꯁꯤꯁꯦ ꯀꯩꯅꯣꯗ ꯃꯥꯒꯤ ꯁꯣꯏꯜꯗꯨꯅ ꯑꯦꯁꯤडिक ꯑꯣꯏꯗ ꯇꯥꯔꯗꯤ ꯐꯅꯌꯥꯝꯅ ꯀꯝꯄꯣꯁ ꯍꯥꯞꯄꯁꯨ ꯐꯅꯌꯥꯝꯅ ꯐꯔꯇꯤꯂꯥꯏꯖꯔ ꯍꯥꯞꯄꯁꯨ ꯆꯨꯈꯠꯂꯣꯏꯑꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯍꯥꯟꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯇꯧꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯏꯅꯤꯜ ꯈꯔ ꯂꯩꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯔꯛꯈꯤꯅꯦꯕ ꯀꯣꯐꯤ ꯍꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 2 ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ 5ꯗ ꯏꯅꯤꯜ ꯂꯩꯒꯅꯤꯗꯅ ꯑꯗꯨꯗꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯔꯁꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯂꯣꯀꯦꯁꯟ ꯑꯩ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯁꯦꯃꯤ ꯁꯦꯗꯦꯠ ꯑꯦꯔꯤꯌꯥꯗ ꯄꯨꯁꯟꯕꯤꯔꯣ ꯃꯔꯥꯁꯦ ꯍꯥꯟꯅ ꯐꯖꯅ ꯀꯪꯍꯟꯕꯤꯔꯣ ꯑꯗꯨꯒ ꯀꯣꯐꯤꯁꯦ ꯍꯥꯞꯄꯤꯔꯣ ꯑꯗꯨ ꯃꯇꯨꯡꯗ ꯍꯥꯞꯀꯗꯣꯏꯕ ꯄꯣꯠꯁꯦ ꯁꯤ ꯚꯔꯃꯤ ꯀꯝꯄꯣꯁꯁꯦ ꯎꯕ꯭ꯔꯥ ꯀꯝꯄꯣꯁꯇꯤ ꯂꯩꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯝꯄꯣꯁ ꯚꯔꯃꯤ ꯀꯝꯄꯣꯁ ꯅꯠꯇ꯭ꯔꯒ ꯂꯤꯞ ꯃꯣꯜ ꯅꯠꯇ꯭ꯔꯒꯅ ꯀꯥꯎꯗꯪ ꯀꯝꯄꯣꯁ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯑꯦꯅꯤ ꯀꯝꯄꯣꯁ ꯑꯃ ꯈꯨꯗꯣꯞ ꯑꯃ ꯍꯥꯞꯄꯤꯔꯣ ꯄꯣꯇꯥꯁ ꯀꯣ ꯑꯗꯒꯤ ꯁꯤꯅ ꯑꯦꯞꯁꯟ ꯁꯣꯜꯠ ꯁꯨꯄꯔ ꯐꯣꯁꯐꯦꯠ ꯑꯗꯩ ꯁꯤꯁꯤꯅ NPK ꯅꯤꯀꯣ NPK 2020 ꯅꯠꯇ꯭ꯔꯒ 1919 ꯑꯣꯏꯔꯁꯨ ꯌꯥꯏ ꯁꯤꯃ ꯈꯨꯕꯥ ꯑꯃ ꯍꯥꯞꯄꯤꯔꯣ ꯑꯇꯩꯁꯤꯅ ꯁꯤꯒꯤ ꯆꯥꯃꯁꯀꯤ ꯆꯥꯡꯁꯦ ꯑꯃꯃꯝ ꯈꯛꯇꯪꯅꯤꯀꯣ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯁꯤ ꯇꯣꯈꯥꯏꯕꯤꯔꯦꯗꯅ ꯁꯤ ꯐꯖꯅ ꯇꯣꯈꯥꯏꯕꯤꯔꯣ ꯃꯦ ꯈꯨꯠꯅ ꯇꯣꯠꯄꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯏ ꯃꯇꯨꯝꯁꯨ ꯌꯥꯎꯔꯦ ꯁꯤ ꯇꯣꯈꯥꯏꯕꯤꯔꯒ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛꯇꯣ ꯈꯖꯤꯛ ꯀꯩꯅꯣ ꯇꯧꯕꯤꯔꯣꯕ ꯍꯣꯒꯥꯏꯕꯤꯔꯣꯕꯀꯣ ꯑꯗꯨꯒ ꯃꯈꯣꯡꯁꯤꯗꯤ ꯌꯥꯝ ꯆꯣꯠꯍꯟꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯌꯥꯝ ꯀꯪꯍꯟꯕꯁꯨ ꯌꯥꯗꯦ ꯃꯥꯒꯤꯗꯤ ꯏꯅꯤꯜ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯝꯒꯗꯕ ꯑꯗꯨꯃꯥꯏꯅ ꯏꯅꯤꯜ ꯂꯩꯍꯟꯒꯗꯕ ꯑꯗꯨꯒ ꯁꯤ ꯍꯥꯞꯄꯝꯁꯥꯏꯁꯤꯗꯤ ꯅꯨꯃꯤꯠ 2 ꯏꯁꯤꯡ ꯆꯥꯏꯔꯒ ꯂꯩꯕꯥꯛꯁꯦ ꯀꯪꯍꯟꯕꯤꯔꯅꯤꯗꯅꯀꯣ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯃꯔꯥ ꯌꯧꯅ ꯍꯣꯒꯥꯏꯕ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯀꯥꯕꯛ ꯃꯥꯒꯤ ꯃꯇꯥꯏꯁꯦ ꯎꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯇꯩꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯨꯗꯅ ꯇꯧꯈꯥꯏꯕꯤꯔꯦꯗꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯥꯡꯁꯦ ꯆꯥꯃꯁ ꯑꯃꯒꯤ ꯆꯥꯡꯁꯦ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯈꯤꯇꯪ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧ ꯇꯥꯔꯦꯀꯣ ꯁꯣꯝꯒꯤꯁꯦ ꯌꯥꯝ ꯊꯨꯅ ꯐꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯅ ꯁꯤ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏꯕꯤꯕ ꯃꯇꯥꯏꯗ ꯍꯧꯖꯤꯛꯀꯤ ꯍꯣꯒꯥꯏꯈꯤꯕ ꯖꯒꯥꯗꯨꯗ ꯍꯣꯒꯥꯏꯈꯤꯕ ꯖꯒꯥꯁꯤꯗ ꯑꯗꯨꯒ ꯍꯞꯇꯥ ꯑꯃꯗ ꯀꯌꯥꯔꯥ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯍꯞꯇꯥ 1 weekꯇ 1 weekꯇ 1 spoon 1 spoon pot size ꯁꯨ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯑꯩꯅ ꯍꯥꯞꯄꯤꯕ ꯀꯩꯅꯣꯁꯦ ꯁꯤ ꯍꯥꯞꯄꯤꯔꯅꯤ ꯁꯤ ꯍꯥꯞꯄꯒ ꯏꯁꯤꯡ ꯆꯥꯏꯁꯟꯕꯤꯔꯣꯕꯀꯣ ꯏꯁꯤꯡ ꯆꯥꯏꯁꯟꯕꯤꯔꯣ ꯑꯗꯨꯒ ꯀꯩꯝ ꯍꯥꯞꯇꯕꯤꯗ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯍꯥꯞꯈꯤꯕ ꯅꯨꯃꯤꯠ 6 ꯁꯨꯕ ꯀꯥꯟꯗꯁꯦ ꯁꯤꯁꯦ
si micronutrients ni ko micronutrients ai gi di seaweed se sinay ba ko seaweed na tata su ngasai gi kaino agri soap amada micronutrients micronutrient haraga leibra haraga moi packing adum thokone ko si se adudo chayol amada ngasai si chemical hapo matungda numi humni leraga si se foliar spray to bi ba hai tare seaweed ai gi si liquid ni ko si waraga na ngasai gi liter amada chamas amagumba hapaga adumaina tawi ko adugi treatment do amtang yengbiro aduga aina khanbada tha habdi ngasi charaga ngasi ta phagadabadi natti ko tha ma makhai gumba adumana changani ko hauji ko mi me am do loin ken gita su next time po kan da di masa do di ke loye ne di khalli aina khanba kan da si je ai khangbada ni ko ina ise aduga si coffee hapase coffee hapagi se si di tha amada amurak lepi de bida to biyo badu yani ko phaba bo phabra yeng ase chi hapo rosie gray anti gi kano malika pambi ama leye na hai bane adu do wanghaninge na hai ado wanghaning ba se hauji tini na sale hai ado wanghaning ba se anti sigi di pambi sigi makha pole ko moi di surf ni na yang wang chu wang oi ko leibak ta thaba oiragadi khara wang khalakani natra gamla da thaba oiragadi si chang da dum leibani sidagi khara wang ge haga sam ko wang khini ado sat pa loira kanda sat pa loira pidi sai season do audai khitang wang hanbagi chang ama leine ba ko adu do sat pa loira kan do ina tawbase hauji tikan na sat lemna lengbiru ra no matin ja khatang hunbiro si ai kabuk lek pambi ne kabuk legi maramda sana hanbi chanu thangjam kinosna hangai se kabulai pambi ama khak pom di yam pom le aduga ken ba su yam kele aduga mana sing du su green oide mo tholak le nusa da su thame masibu karigina amutang haibira osine kabulai se direct nusa da nungam badagi nimitaw khon bi ganu ko adu phuta di sari matik madi magi apong se adoi na ba kelakane ba aduna ai haidune ayuki nungsan pung ani ahumgi phangba natraga nungdang waramgi nungsa pung ani hum phangba mafamda pusanbiro aduga mana ngak thore isidi micronutrient natraga kanu hapagi watpagi ne ko ina seaweed extraction natraga na micronutrient ani ngasai hibiscus kita haijagi budo adu do hapiyo natraga na compost to numitra ngani khudungi khujok among hapiyo makhongno khudok piraga aduga amtang adumani yengbiyo compost na rose cutting gi se hana haibira amadi ai singarang na hana ni mangani mangda rose cutting to gida ngari adudagi namho ranga dawni next time torok pa kanda ai namho raga adudo oina mo update tawrage nudi lore ko adai di puspa laima wahengbam summer season ga winter season thagadaba lei singdo si amutang ai phajana amtang haraki ga isi sangdabagi ne abdi blog nambagi se ai ju lei myam ji seba taw loraga taw degi nungdang da khatang pa bina ko takaw ba aduna ni aduga sigi ni jola taning thoujam na haire se dragon fruit ki thabagi matang da hapiro aina thaba se lalangandra khan bagi ne haiba se dragon fruit se ai di thade aduna sigi experience leiti ai ju ko sonia oina hai se tharo thari si local gi oidra na ta karamba tang shambiro aina thari si local gi ne adu kamaina thaga da ge do mathangi blog da hairak thare ne debika haibam chigi leiriba leising do karamba hidak hapkani karamba matam da hapkani are simadi blog amati yam na in detail da hai ge di yan tara ro aduna madugumba khaga sangada ba khaga sagudu dune tongamba separate block mo ina same jaba ina bu hoi nam kitana khanga ba nam gida ahum thoidina gailangang kamai lei singse thara kuiradi hekta pathare e sise isana thari ba leido karamba no mana kari pamino kari environment da mana survive tawduino haibado dum munnam tang khan khangdokpiyo aduga adum chahi chupa isai marakta dum leini ko ado atai leiragadi ai som naba tawrakke blopi khra semag
hay mana blog se mai tongan ba lai ka ki ba blog ne ba ko adon tanaraga kari semba ya ge haibudo adongi wahang du juma dum khram kai penamu makai adum khumba ya ba idlo kumbira mane na khalle adona mo makha ta ba kai no dum me am khamina na se summa magi hai kai je biduni ko share to tawri je natra ja adone ai ni yam khangu bai wa yamna yamna hai sida ye gardening do yamna profession yamna urubi wana sa deba nateba natra sidi hai du jwa da ba koi di adi aina thaba leida aina chum tawbudo du sum madu experience to ne ba share tawri je koina ai su ahamba aina gardening tawri se ai chahi ahum tang ngai ri ko mamang da sai ju lei je thara sira yam tawre do sum ama muhab aina sijina ba pot kai do sum kai lege na sum yeng ko ngan aina sijina ba ahin ba pot to ni ko aina hai rei je adona yenga si ko sona ma ko ta chen ni dana koi ba ngarang ni pot cheng kali je ma imisu gas to ma ga chingi ye koi ba koi di ta so ma lei hai da ni kya so ma ngarang nan dei ni koi ba pot cheng kali je garai cheng gre de ki kai no ai su ta chen di dana Amo madro kano speak pane tandavne. kasi ya kali kopi dum ter lo ka taxi lon jara ke kasi ki kopi ni ko thake tori je adon mayam dia Mayam tu thakila. kopi ta kadra ha kopi mata lao Mayam tu thakila. lao oli kopi ka di ko sangom ha kum ni sasi ha ko no ade ho ha ko ne Ate de hamro. doro kopi tha ji ni Ako pura as. adano ji kille ke kopi do thap to ke kan de lo bunga adano kopi ju lo ya kopi tha ga si mu ta se li sa mu sa bu ya gi dre khang de khrang na ko ya do man dre si lo bunga nang gi do adana enga si blog ji mata ni lo sen jara ge blog ji pai mu thok di like to video share to video Ano viewers guys, subscribe to video mo kon sana pa sila video so please be safe and be healthy bye bye good night ama zyada like to like ni bye bye Bye, good night.